Jennings ki mokta barde pangthokri numit kunni hena hausu phawba asumbu well phangdina laidib nagami sam taruko ki terroristna matuk kaktuna mihathi na hatkhrabasingi manungni yaukhiba kali wangbo abonmagi kunga humdoi suba birthday celebration ngarang Jennings ki mokta pangthokri koki militants na mihathi na hatopikhraba nagami sam taruki matangda Committee Manipur NSA CM gi spokesperson Gailu dangmain hai ngarang si koki militants na makak kaklaga mihathi na hatopikhraba nagami sam taruki manungda yaukhiba kali wangbo abonmai gi pokpa numit oibana Jennings ki mok asida laklaga makoi gi imung manung yauna mafam asida samna birthday gi thoram asi pangthokpani Manipur lenga amadi center lenga na nagami yamna makoi taruk laikhitabagi justice amadi demand sing tabibagi muhutta thawa sadan laithokli amasum lengak pasingi wakhalda makoi mathanda asibak sang logjakhini haina laithokpana sumnoi nagami sam taruki asengba justice amadi demand sing phangdriba fawba asibak sang sing lokhiroi hena dum akan makhongjing sangsilakana ki Jennings ki medal sing ngarang pangthokiba kaliwangbo abonmai gi birthday celebration adu laikhidraba nagami sam tarukta nagagi imaibel sing yauna church ki pastor amadi NSA CM gi mi singna laikhidraba sing adu isor gi khuya khada ingna singna lairunaba prathana pangthokuna thawni jakhi Laimin sang mihat ki mayuk tu susampur wakat mi phamkhri Laimin sang hauki mihat ki mayuk tu ngarang koki Women's Organization for Human Rights sinduna ngarang sangkong beles henglep ti yam labanu pisin wakat mi phamkhri wakat mi phamaduda in protest against the extrajudicial killing of Laimin Sang Haukip, we demand justice hain iba banner sejanaki. Organization asiki president ngainai kim nahai. Laikhidraba Laimin Sang kariguma militant gi thabak amata siena balati. English nganiga kunga taruki jun taraga tarukta Nongmei kap nabegi makol tarak padigi mahak mafam adurigi senthokda security force na Nongmei na kap tuno hatkibani. Security force na shiraba matung na mahak na setkiba firol du hongdok piraga combat uniform season bikibani security force ki thawong adu yaning da phungdok laduna ngainai kimna security force ki thawong adu human right khongawna bani maram aduna victim gi imung da justice phanganga da bani asum well phongana bigi damak to organization sin akan bkhongjang sangsilagani haujuk su laikhidra bigi haksang asi district hospital gi mokta leidi haidi ngarang chatakhi bu wakat mi phamadu gi saruk amu oina koki Women's Organization for Human Right na Deputy Commissioner Susampur gi kuthangda Union Home Minister da representation ama pisinduna thawdo du gi matang independence enquiry ama sathananaba taksin khiari Bongjagin balte gi aroiba mathong ngasi pangthokadawa Chief Minister Kemsan lakani tabada UKNA na satnam lokthokre Matam sang lekat naram laba matung sa yesigi February kun laikhidraba thalon esigi MLA Bongjagin balte gi aroiba mathong mangam ngasi pangthokadoriba sida Chief Minister Kem Sansu saruk yagani tabadagi Meetei-kuki National Army UKNA na shutdown lokthokre Bongjagin balte gi aroiba mathong mangam da CM Kemsan saruk yana naba thoranglam nabasu shutdown lokthorkiba sina maram oiraga Susampurda ngasi chatkadoribra amadi chatloidoribra haiba sapsana khangmangamdri Bongjagin balte gi aroiba mathong mangam pangthokadoriba siga mari lenana Zomi Council headquarter na thadorakiba chirolaman hai laikhidraba Bongjagil balte ngasi July mari da Dorcas bank ta leiba YPA Cemetery da lairul salagani magi aroiba mathong mangam pangthokpagi thoramasida imung manunggi miyoi search ki leader khangna sanaba marup mapang sing community leaders sing amadi tungan organization sing miyoi sing su saruk yaminna ba appeal torkli panmaya badi thoklibi irang asigi manungda laibak thiba thaudok amada MLA Bongjagil balte soktuna matam sangna laikatnaraba matung Delhi da amuk puduna laikanakhi adubo laibak thibiri sei sigi hokiba February kun Delhi da laikhitabani laikhidraba ma ki haksang February kun mari da New Delhi dagi flight da Aizol tamna puraklaba matung Aizol dagi makhagi lamiri Susampur tamna purakhibani ningsingba yabadi Bongjagin balte na laikhidabada Zomi Count Coordination Committee na mi sigi asum well fund ga dabani haibu yauna tuan ma demand kya taladuna ngarang phawa ma ki aroiba mathomanga pangthok tu Susampur district hospital ki middle sing thamna khibani Pakistan gunmen Nongmei kappa policemen ani Sikhre awang su Pakistan ma sa khangdaba Nongmei paiba miyoi singna routine police
Petrol amada Nongmei Kapsilakle senior police officer ama yauna police personnel ani Sikhre amasum atopa ama aruba phibam na sokre haina authorities na irai numita phongdokre Afghan ngamkhai ga naknaba Khyber Pakhtunkhwa province ki Mohammanda Sagol Sen ki athengmada police petrol party du militant sing adun attack satakibani police ki matung ina Lower Mohammed subdivision ki masani Akraf the area attack satakibani adu additional state house officer amamasum head constable ama maphamadru siki aduga police gari driver adu aruba phibam na soki sikibasing adugi haksang sing adu rural health center purakre ahanbagi medical treatment piraba matungda asokpo officer adu ahanba laying pinabagi dama Peshawar liba hospital amada refer tokre eti adugi matung thunamak thaudok mapam adu asuba police contingents amaga loinana district police officer Raza Muhammad amasum DSP Dilfras Sangsingkre security forces sing mapam adu question duna thamkre amasum thibu humba amasum combing operation amasatakre attackers sing adu mapam adurigi sen kre amasum makogi khungul linaba amasum phanaba thabak lokhali haina police naiki eti adugi matangda investigation amasu sathabau kre anisu paus na makata na phongdorakli Kiev Russia gi akan ma drone amasum missile attack ta kunga mathoi sikri Russia ni Ukraine ni konung Kiev ta mamangi numidang nagi sagol sungi ayuk fawa pung taraga mathoi gi drone amasum missile attack ta city edugi yamdra bada misam kunga mathoi sikri amasum yoki amarum sokri eti adu Ukraine Russian oil facilities sastraki be attack singi khut hanmani haina Moscow naiki Ukraine gi konung adu pokhai bi gi makol na pumnin nin ki haidi Authorities na ear red warning sing thoki ba matung mili sing kay na subway station sing da sang sing dono na ki emergency crew na ahingba mi sing thi dono numisuppa ningkhai ra yum thak sing amasum ka thoklaba building sing da tokhai don tiki bombardment adu sathina fuel gi wat thon ki ba masum president Vladimir Putin na sapu pirakhi ba Ukraine gi handaki long range attack sing adu gi pakhum dani haina statement mana Russian defense ministry na ki Ukraine gi president Zelensky na numit ni funi gi bris amani haikiba Ukraine Russia gi manung da toin attack tokiba duna akhana na oil refinery sing da target duna Russian sing muning ba kahen ba fuel crisis ama thon ki su paus da phongdokli Fogak sawi kaida no mai kap thrakri hari fogak sawi kaida ko ki kulai pai bi singa ngarang no midang pung taram te makhairam tarakpa do aina no mai rong kya kap thrakri ni spaw mun makhata na phongdorakli hari badu bu asu apan thok ki powder hasu ko ina phangba letri hausu phaw ko ina di paw khum ngamdri loinana no mai kap na batu kana kana ki marak ta kap na khibano hai bi sap sana kham ngamdri makhata ba sap sap anu ba update miam pun ngami na saina channel sigi makede gisu miagi mafam da makhata na thamjari